Manipur की Houjik oiriba phibham asina Paona keithel dukan phamliba sing khudong sadaba kaya mayongnari pot sitabana maram oiraga dukan की bhara thiba ngamdabagi phibhamda lakle dukan mapu singda thagi bhara hanthabiyo haijabagi phibhamda leire hiram asida SKTV news की akhanaba paudam ama Mamang Chahigi May Ahumdagi Thorakhiba Irang Maram Oiraga, Imphal Mayolgi, Paona keithel da dukan phamliba sing pochitpagi chang thanghan hanthagibana khudong chadabakaya mayok na hairi khulang kha kaudaba numit masing yamsilakpana dukan phambagi kanaba phangdana tok lagadra haina chingnavasu faunare khudong chadabakaya si yengbiraga dukan mapu singna bara hanthabiba haibasi dukan phamliba singi apambani si lan thokibase masigi mamangda phamlambaduga pochit leirambatuga Houjik sahi amma muksida leirko pochit ka asukki mati khenare Houjik ti nong hek an badagina ayuki pung tari te phamjabuduna numida oiram pung taruk pawba phammi maduda numida oiram da khulang hang kawba kyarak yawi dubu sukau kaudana yum hanbasu yawi asukki mati khenare Houjik pochit ase masina maram oiraga khoina haijening badi Paona bazaar asida plot owners mayamda yaragadi bhara se खर यंगबीनबा लान असिना सेंथुंगी फिल्म असिना हेक फलक्ट्रि फावदि लेबाक्सिगी मसिगुंबा नुवाइतबा अखोइना अवाबसे खंगबीरगा Paona bazaar की प्लॉट ओनर्स मैम अमुक नाइजरी मदुदी खितंग भाड़ा से यंगबीनबा जी Paona bazaar जी मतम अमकी Paona bazaar दो नत्रे वैल्यू दि अदुम वांखलकपा पोट सिटपगी चांगदि वालकपा अदुना मरम ओइरकांदा दुकान फमिबिंगी फेरे फेरे हायरे अदुना वैल्यू बुदी वांगमबा याय अदुबु दुकान फमिबा महाजन सिंगनजु सिगी अवाबा सिंगजे खुदोंग चादब मयाम जी यंगबीरकांदा एकोगी लौरिबा एकोगी दुकान की बरा जी असुकी मतिक वांगे डिपोजिट वांगे अदुना रिलैक्स खितंग तौबिरगदी एकोई मयाम जे पुलब हिंगमिनबा यागनी अदुना इकुत नोलगा हाइजरे की दुकान ओनर सिंगना बरा जिंग खितंग हंदना लौबिरगदी एकोई मयाम जे पुलब हिंगमिनबा यागनी दुकान मपुजु हिंगनी दुकानदार जु हिंगनी COVID-19 pandemic laikhibadagi chawna sokhan khraba lamdam masigi senmin loan amadi madudagi mit mai pangba horakpada thorakhiba irang asina phibham thina sokchilaba dukan phamliba sing wari haiduna su tumina laithokpadi natri pot shitpa hanthabagi awaba mayoknarabasu lebaki oiba thabak thorom singidamak makhoina angam mateng pangli hairi दुकान जी दा फम्मगा नुमित ताबा ngairkana kulanga kauduna khangibusu mayam ama yaure factor di mayam ama lei war gisu leire aduga corona gisu leire na suki matik dukan phammi ba koi ki Paona bazaar se karwar tauri ba karwar wala sing hai tare ko aso budakini macha bokse hainingai leitane Houjik phibham so e tok taba yadaba tauda yadaba dagi khang da yadaba gi khang bai do himna gi khang da yadaba gi khang ba upai leitaba gi khang bai phibham do pura yaure Houjik दुकान फमलिबा सिंगा मखोगी दुकान बरा सिंग हंथबियु हाइबा सिनतना अतोप पामबै लेत्रे हाइबा वाफम सिंग थमलकपा असिना मणिपुर थोकलिबे इरांग असिना कदाई फावबा सेक्टर खुदिंगमक्ता सोहलबगे हाइबसि मयक सेंगना ताकले अदुबो हाइरिबा खुदोंचादबा कया सिगी सोल्यूशन दि शांति पोरकपा पीस लाकपा असिनि अदुमक Houjik ओरिबा phibham सिदा मणिपुरदा शांति करमना पोरकदबगे करमना तंदुरे तागतगे हाइबसिदि यामना चावबा वहंग ओइरे SKTV News Prem Chan, Imphal.